Agaswani Imphal Nolini Devi na pau pajadi ahanbada maru ipa pau Handak da pangthoki batarani thoisuba Manipur Bidhan Sabha Mikhalda mai paklaklaba miusing ngasi MLA oina wasak lokre Pro-Tem Speaker Sorokhaipham Rajena makhoibu wasak lokhi Sangsad ki budget mifam ki anisuba charuk ngasi dagi haure Pradhan Mantri Narendra Modi na Sabhapati oiduna pangthoki ba Cabinet Committee on Security ki mifamna lebak asigi security amasung Ukraine da oirakliba phibam khanakre अमशुंग कांग्रेस वर्किंग कमिटी ना हंदक राज्य मंगा की विधानसभा मिखल दा ओइकिबा डोल की फिबम कुपन खनखरे लेबाक असिदा हौजी ओइरिबा कोविड-19 की फिबम येंगलगा ताबिरिबा सिंगना लाइचेट असिदगी ngakdoknaba makagi नियम सिंगची ngakne चटपिना बाहायजरी Vaccine kapa yaraba mipum khudimak suksoi soidana vaccine kapthokpiu face mask upiu social distancing suksoi soidana ngakpiu amadi kutcha chengna hamdokpiu mai mit chengna tathokpiu Hojik mapungoiba pau Handak ta pangthokiba tarani thoisuba Manipur Bidhan Sabha Mikhalda mai paklaklaba miusing ngasi MLA oina wasak lokre Manipur Bidhan Sabha gi holda pangthokpa thorum amada Pro-Tem Speaker Sorokhaipham Rajen Singna makhoibu wasak lokhi Honorable Member Sri Nongthombam Biren Singh to Hengang SC. Sri Nongthombam Biren Singh, having been elected a member of the Manipur Legislative Assembly, do swear in the name of God that I will bear true faith and allegiance to the Constitution of India as by law established. That I will uphold the sovereignty and integrity of India, and that I will faithfully discharge the duty upon which I am about to enter. Honorable Member Sri Sheikh Nurul Hassan for Khetragaon. I, Sheikh Nurul Hassan, having been elected a member of the Manipur Legislative Assembly elections, swear in the name of Almighty Allah that I will bear true faith and allegiance to the Constitution of India as by law established, that I will uphold the sovereignty and integrity of India, and that I will faithfully discharge the duty upon which I am about to enter. Honorable Member Sri Lorembam Rameshwar Midday, 6 Kairao SC. Manipur Bidhan Sabha ki member oina Mikhalda khanbiraklaba Lorembam Rameshwar Midday ayakna sorgi yengdo wasak jori madu ayakna aina lengi Bharat ki samvidhan da chiana thajana amasung luna ningjana chachagani Bharat ki maning tauna panjaba apunba yomu kainda thamjagani aduga hojik pakikadoriba itokdang asi pukchal siangna pakthokjagani Lemsang Kendra dagi BJP ki ticket ta mukhana karaklaba Sri Rajen Singhbu nongmaijing numita Rajapal lagani Sena Pro-Tem Speaker oina wasak lokhibani Handak pangthokiba mikhal asida Bharatiya Janata Party BJP na seat kunthani thoi phangduna mapung phana majority oiki National People's Party NPP na seat tare Janata Dol United JDU na taru Indian National Congress amasung Naga People's Front NPF na seat manga Nauna semkiba Kuki People's Alliance KPA na seat ani amasung Independent na seat ahum pangki Nauna mai paglakpasing asigi manungda ahanba oina karakpa miyoi kaya yauri nupi mga sukarakhi Marak asida mapung phana majority oina mai paklaba BJP na anoba sakaram semnaba thorang kana lokali Kendra ki dol ki lusingba sing Imphal da yoroklaba tungda chapchaba saktam ama uba phanglakani Haujuk phawbagi oina di dol asigi legislature party ki lusingba kanana oigata ki haiba khangdri Assam Bidhan Sabha ki budget mifam ngasidagi dispute hokre mifam asi April ama pawba chathagani Seltun Mantri Ajantan Yokna lakliba yumsa kaisa numita senba sahi lisingani kunitoi kulhumdoi gi raija ki budget sabha da puthokani budget mifam asida puna bill tara humdoi puthoklaba yai hairi Sangsad ki budget mifam ki ani suba saruk ngasidagi hore mifam asi mathang thagi nipan phawba chathagani amasung punna sitting taramapan leigani Handakti hana chatakiba schedule ga yengnabada Rajya Sabha da thabak thoram pangthoknaba pung 18 gi ahenba matam phanglakani
ngasi sangsat ki thabak thoram pumnamak mahusagum chatharagani Lok Sabha amachung Rajya Sabha animaki mifam ayuk pung 13 dagi nungthil pung 6 phauba chathagani Lebak asida COVID-19 positive oibagi sang yamna hantarakpadagi wari pasi laukhibani COVID laichat ki ahum chiba web ki yenglaga ahan batangkakti mifam ki Sabha animaki mifam pali naina pangthoki Akasbani pangmin hai sangsat ki budget mifam asi tha amachupna lepluraba tungda ngasidagi amuk haubani Mifam lep dengan manungda Department Related Parliamentary Standing Committee singna tungan pa mantralay sing amasung Department singgi demand for grants sing sinki. Rajya Sabha ki Chairman M. Venkaiah Naidu na ngasi sabhada Rajya Sabha ki Standing Committee nipan gi thabak matawgi maramda paudam labayay. Sangsit ki budget mifam gi ani suba saruk asida maru oiba bill kaya khanarabayay. Bill singatu ki manungda Finance Bill singani kunitoy, Competition Amendment Bill, Pension Fund Regulatory and Development Authority Amendment Bill, National Dental Commission Bill amasung Energy Conservation Amendment Bill singani kunitoy yauri. Sangsat ki budget mipamasi January 18 da Rashtrapati Ramnath Kovind gi basan ga loina na hokibani. Ahanba tangka ki mipamadu February 18 phauba chathaki amasung punna sitting tara leki. Tabiriba pawasi Akasbani Imphal Dakini Pradhan Mantri Narendra Modi na Sabapati oituna ngarang Cabinet Committee on Security gi mifam pangthokre mifam aduna Ukraine da lan thoklakpadagi oirakliba malemgi phibam amasung Bharat ki security gi sem sariba sing khanaki Khwaidagi nongna oirakliba phibam sing amasung lebak asigi ngamkhai lam amadi samudra amasung nongthaki lamda security gi sem sariba singi tungan ba mawong sing Pradhan Mantri da pautangki Ukraine den nongna oirakliba phibam sing amasung Ukraine dagi Bharat macha sing amadi Bharat ke yumlon na balebak singi miyoi sing puthorak naba zathariba operation Ganga gi akupawarol chu Pradhan Mantri da pautangki Kharkiv da lekidraba Bharat macha Nabin Sakharappa gi haksang lebak asida purak na ba khotna ba yapa pumnamak Sri Modi na khanganki Paukharan high defense sector da malingi oina technology season arakliba amasung hari belam asida Bharat na kaya yamna kumang sausilabagi haibadugi akupawarol Pradhan Mantri na yengsinki Mahakna lebak asigi security gi thabakda khwaidagi noba makhalgi technology season anabagi maru oibadu panki Sri Modi na hai defense sector da Bharat asi mipal tang da balebak ama ohenaba hek ngamba makai honagadabani masina aikoi gi security gi mapangkal kankhathan batana tana seltongi growth chu hengathan gani Congress Solgi Khwadik Wang Bokwarep Lobagi Body Congress Working Committee CWC ki mifam ngarang numidang New Delhi da pangthoktuna handak Rajya manga da pangthokiba Bidhan Sabha mikhalda dol asina oikiba phibam gi matangda kupna khanakhre mifam adu Congress ki interim President Sonia Gandhi na Sabapati oituna pangthokhi mifam adu da dol gi makok tongpalu singbasing Rahul Gandhi Priyanka Gandhi Vadra Malik Arjun Kharge Ambika Soni amasung Gulam Nabi Azad na chingba yaukhi Mifam atuki tungda pangmising da wangang bada dolgi General Secretary KC Venugopal hai Working Committee na Srimati Sonia Gandhi na dolgi lujingba oibabu mapung phana thajai haina yetna balaitana amuk hana phongdokhi mang hai committee na Srimati Gandhi da mangjil thana lamjing biduna dolgi organization da achon balaibasing kokhan binaba amajung rajniti gi oina chingna raklibasing mayukna ba ngamnaba mapung phaba thaurang lokhat binaba amajung organization manungda awonba purakna ba haijaki Sri Venugopal hai CWC ki member singna Rajya manga ki mikhal gi phol naina ba aduda phongna saruk yakhi amasung mifam aduna laukiba ware mot amata oina ayaba pikhi wari padu pathokladuna amhang hai lisingani kunmari da pangthokadawriba Lok Sabha mikhal yauna lakadawriba mikhal chik mapung phana thingnana ba Congress dolna semsagani Uttar Pradesh ki Mukhyamantri oina khalaba Yogi Adityanath nangarang New Delhi da Pradhan Mantri Narendra Modi ga unakre Rajya tu handak da pangthokiba Bidhan Sabha mikhalda BJP na sagna maipaklaba matungda Sri Jogina lebaki konung Delhi da chatpa asi handaki asina ahan bani Loisilakpada COVID-19 dagi ngakthoknaba vaccine kapthokpa face mask suppa phut taruk lapna na leiba kucha amati maimi taru tanana thamba haiba achamba thawong sing asi ngakne chatpinaba amuk hana ningsingjari adoibeda maruipa pau amuk hana Handak pangthokiba tarani thoisuba Manipur Bidhan Sabha mikhalda mai paklaklaba miyosing ngasi MLA oina wasak lokre Pro-Tem Speaker Sorok Haibam Rajena makhoibu wasak lokhi Sangsat ki budget mipam gi ani suba sharuk ngasi dagi hore
प्रधानमंत्री नरेंद्र मोदी ना सभापति ओइतुना पांगथोखिबा कैबिनेट कमिटी ऑन सिक्योरिटी की मिफमना लेबाक असिगे सिक्योरिटी अमसुंग यूक्रेन दा ओइरक्लिबा फिबम खनखरे अमसुंग कांग्रेस वर्किंग कमिटी ना हंदक राज्य मंगा की विधानसभा मिखलदा ओइखिबा दल की फिबम कुपना खनखरे पाउलोइजरे।